ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ? ꯅꯪꯗꯤ ꯑꯩꯒꯤ ꯇꯧꯁꯤ ꯎꯔꯒ ꯑꯉꯥꯎꯕ ꯃꯥꯟꯕ ꯁꯛꯐꯝꯁꯦ ꯎꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯈꯨꯠꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯈꯤꯕꯗꯣ? ꯑꯩꯅꯗꯤ ꯑꯄꯪꯕ ꯑꯣꯏꯔꯨꯕꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕ, ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕꯤꯔꯝꯕ, ꯅꯪ ꯑꯃ ꯊꯦꯡꯅꯔꯝꯕꯅ ꯉꯁꯤ ꯑꯩꯅ ꯉꯥꯎꯕ ꯑꯣꯏꯍꯧꯕꯅꯤ꯫ ꯅꯇꯧꯗꯨꯗꯕꯨ ꯏꯃꯤꯠ ꯑꯁꯤꯅ ꯌꯦꯡꯂꯒ ꯄꯦꯟꯖꯔꯝꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯁꯛ ꯎꯕꯗ ꯇꯤꯟ ꯁꯤꯠꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯅꯨꯡꯁꯤꯕꯩꯁꯨ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯁ꯭ꯋꯔꯒ ꯌꯧꯅ ꯁꯩꯊꯥꯅꯩ, ꯅꯨꯡꯁꯤꯗꯕꯩ ꯍꯥꯏꯔꯨꯔꯁꯨ ꯊꯥꯛ ꯅꯦꯝꯅ ꯅꯣꯔꯣꯛ ꯇꯥꯅ ꯄꯨꯊꯣꯔꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯤ ꯅꯠꯇ꯭ꯔꯣ? ꯁꯤꯅ ꯇꯥꯛꯄꯗꯤ ꯊꯃꯣꯏ ꯑꯃꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯜꯁꯦ ꯊꯃꯣꯏ ꯑꯃꯅ ꯃꯁꯛ ꯈꯪꯕꯤꯔꯕ ꯀꯥꯟꯗꯗ ꯃꯃꯜ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯐꯅ ꯁꯦꯡꯂꯕ ꯊꯃꯣꯏ ꯑꯣꯏꯗꯨꯅꯁꯨ ꯊꯃꯣꯏꯗꯨꯕꯨ ꯃꯁꯛ ꯈꯪꯕꯤꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯇ꯭ꯔꯒꯗꯤ ꯑꯔꯦꯝꯕꯅꯤ, ꯃꯃꯜ ꯂꯩꯇꯦ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯆꯨꯝꯃꯤꯀꯣ? ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛꯁꯤꯅ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯒ ꯊꯃꯣꯏ ꯑꯃꯈꯛꯀꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯕ ꯀꯧꯗꯦꯕ ꯅꯠꯇ꯭ꯔꯣ?